ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯈꯣꯡꯅꯦꯝ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯥꯎꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯆꯥꯎꯕ ꯌꯥꯝꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ, ꯊꯛ-ꯈꯥ ꯅꯥꯏꯅ ꯆꯠꯄ, ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯀꯔꯤꯃꯇꯁꯨ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯂꯝꯗꯦ, ꯊꯛ-ꯈꯥꯁꯨ ꯀꯌꯥ ꯈꯪꯂꯝꯗꯦ, ꯃꯕꯨꯡꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯟꯕꯒꯤ ꯆꯥꯡ ꯍꯦꯟꯖꯤꯜꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ, ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕꯁꯤꯕꯨ? ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯛꯄ ꯑꯃꯠꯇꯁꯨ ꯂꯧꯗꯦ꯫ ꯃꯕꯨꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯈ꯭ꯔꯦꯗ꯫ ꯌꯥꯔꯣꯏ ꯃꯃꯥ, ꯍꯥꯏꯔꯨꯔꯅꯨ꯫ ꯅꯆꯥꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯕꯗꯣ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯇꯣꯛꯑꯣ, ꯑꯣꯏꯔꯔꯣꯏ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯄꯥ, ꯏꯆꯥ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯨꯕ, ꯀꯔꯤꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯨꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯆꯥꯁꯦ ꯍꯧꯗꯣꯛꯎꯆꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯊꯦꯡꯉꯐꯥꯎ ꯇꯨꯝꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯃꯥ, ꯅꯪ ꯃꯃꯥꯅꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯐꯖꯅ ꯇꯝꯕꯤꯌꯨꯀꯣ ꯃꯃꯥ꯫ ꯉꯁꯤꯗꯒꯤ ꯅꯆꯥ ꯂꯨꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏꯗ ꯈꯛ ꯅꯨꯡꯁꯤꯌꯨ, ꯌꯥꯝ ꯃꯄꯥꯜ ꯊꯣꯛꯑꯒꯨꯝꯁꯤꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯌꯨꯛ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯕ ꯊꯦꯡꯉꯛꯑꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯀꯧꯒꯦ ꯇꯧꯕꯗ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯤ ꯑꯩ ꯃꯄꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯆꯍꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅ ꯊꯦꯝꯕꯗ ꯌꯥꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯈꯔ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯀꯕꯣꯛꯂꯩ! ꯍꯣ ꯀꯕꯣꯛꯂꯩ! ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯨꯅꯦꯍꯦ! ꯃꯇꯝꯁꯤ ꯌꯧꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯒꯠꯂꯨ ꯁꯠ-ꯁꯠ! ꯀꯩꯅꯣ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯉꯁꯤꯗꯤ ꯉꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯈꯣꯟꯗꯥ-ꯂꯛꯇꯥ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯍꯦ ꯀꯕꯣꯛꯂꯩ! ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯂꯩꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯍꯧꯒꯠꯂꯨ ꯁꯠ-ꯁꯠ! ꯍꯧꯒꯠꯂꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯅ, ꯏꯃꯥꯏꯄꯦꯝꯃ! ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯁꯤꯗꯤ ꯈꯪꯕꯨ ꯈꯪꯉꯤꯅꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯕꯨ ꯎꯔꯒ ꯈꯪꯉꯦ ꯍꯥꯏꯗꯤ? ꯈꯪꯉꯦ ꯍꯥꯏꯕ ꯅꯠꯇꯦ, ꯌꯥꯝꯅ ꯐꯖꯩ, ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ, ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯃꯥꯅꯤ, ꯐꯖꯈ꯭ꯔꯕ ꯏꯆꯥꯅꯤ, ꯌꯦꯡꯕꯗ ꯈꯔ ꯀꯤꯕꯩ ꯋꯥꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯃꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯣ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤ ꯃꯧ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯀꯩꯅꯤꯅꯕꯨ ꯇꯧꯖꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅꯦ ꯈꯪꯗꯦ ꯏꯆꯦ, ꯃꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯆꯥꯁꯤꯗ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ꯫ ꯃꯆꯥꯁꯤꯅ ꯇꯟꯕꯅ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯇꯟꯗꯅ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯏꯕꯦꯝꯃ꯫ ꯑꯁꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯕꯣꯛꯂꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯕꯣꯛꯂꯩꯅ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯝꯕꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯕꯣꯛꯂꯩꯅ ꯊꯣꯡꯒꯥꯜꯗ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯈꯝꯕ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯕꯣꯛꯂꯩ ꯏꯀꯥꯏꯔꯞ ꯅꯣꯛꯇꯨꯅ, ꯇꯥ ꯈꯝꯕ, ꯐꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣꯌꯦ? ꯇꯥ ꯈꯝꯕꯗꯤ ꯀꯥꯏ ꯆꯠꯄꯤꯔꯨꯔꯤꯅꯣ? ꯑꯩꯕꯨꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯈꯔ ꯆꯪꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯆꯠꯄꯅꯤꯗ꯫ ꯑꯗꯣ ꯀꯕꯣꯛꯂꯩ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯦꯡꯕꯔꯣ ꯇꯥ ꯈꯝꯕ? ꯑꯩꯁꯨ ꯇꯥ ꯈꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯣ ꯇꯥ ꯈꯝꯕꯁꯨ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯄꯥꯈꯪꯅꯤ꯫ ꯑꯩꯁꯨ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯂꯩꯁꯥꯕꯤꯅꯤ꯫ ꯏꯕꯥꯅꯤꯁꯦ
ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔ ꯇꯥ ꯈꯝꯕ? ꯃꯥꯅꯤ ꯀꯕꯣꯛꯂꯩ, ꯌꯥꯝꯅ ꯆꯥꯟꯅꯩ ꯏꯕꯥꯅꯤ. ꯑꯗꯨ ꯀꯕꯣꯛꯂꯩ, ꯑꯩ ꯆꯠꯂꯒꯦꯀꯣ. ꯅꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯅꯣꯏ ꯏꯕꯨꯡ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅ ꯑꯩ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯝꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯝꯃꯤ. ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ. ꯏꯆꯥꯗꯣ, ꯑꯩꯅ ꯌꯨꯝꯕꯥꯜꯂꯣꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯝꯕꯤꯕ ꯅꯪꯍꯧꯗꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯀꯔꯝꯅ ꯇꯧꯗꯣꯏꯅꯣꯕ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯒ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯀꯕꯣꯛꯂꯩꯒꯤ ꯃꯕꯨꯡ ꯆꯥꯎꯕ ꯁꯧꯔꯪꯅꯅ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯇꯧꯔꯤꯁꯦ. ꯏꯃꯨꯡꯁꯦ ꯃꯤꯃꯥꯡꯗ ꯌꯣꯜꯂꯨꯅꯕꯅꯦ. ꯀꯔꯤꯃꯇꯁꯨ ꯇꯧꯅꯤꯡꯗꯕ, ꯁꯦꯟꯊꯥ ꯑꯃꯇꯁꯨ ꯄꯥꯏꯕ ꯍꯩꯇꯕ ꯃꯥꯅ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯎꯕꯁꯨ ꯁꯥꯎꯔꯝꯃꯤ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯈꯝꯕꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝ ꯁꯥꯎꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯝꯃꯤ. ꯋꯥꯏ ꯇꯩꯅ ꯇꯩꯅ, ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯥꯏꯗꯒꯤ ꯂꯧꯔꯗꯣꯏꯅꯣ? ꯍꯅꯨꯊꯪꯗ ꯎꯀꯥꯏ ꯇꯛꯑꯦ. ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯀꯕꯣꯛꯂꯩꯅ ꯐꯃꯨꯡꯗꯒꯤ, ꯅꯨꯄꯥ, ꯅꯪꯒꯤ ꯅꯃꯥ ꯑꯁꯦ ꯑꯃꯨꯛꯇ ꯃꯆꯤꯟꯁꯦ ꯃꯦꯜꯂꯨꯁꯨ ꯆꯠꯂꯨ. ꯑꯩꯅ ꯈꯔ ꯈꯔ ꯊꯦꯡꯕ ꯐꯥꯎ ꯇꯨꯝꯕ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯕꯍꯥ? ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯊꯧꯒꯤ ꯉꯥꯡꯗꯧꯒꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣꯔ ꯍꯥ ꯅꯨꯄꯥ? ꯉꯥꯏꯈꯣꯕ ꯅꯪꯕꯨ ꯅꯨꯄꯤ, ꯑꯍꯜꯅ ꯉꯥꯡꯕꯕꯨ ꯈꯔ ꯉꯥꯡꯁꯅꯨꯗ. ꯉꯥꯡꯖꯔꯁꯨ ꯏꯃꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯪꯅ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥꯁꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯤꯔꯒ ꯊꯝꯃꯝꯃꯤ. ꯅꯨꯡꯊꯤꯜ ꯇꯨꯝꯃꯨꯔꯅꯤ. ꯍꯧꯒꯠꯂꯛꯑꯒ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯈꯔꯒ ꯃꯤꯋꯥ ꯉꯥꯡꯅꯔꯨꯔꯒ ꯍꯜꯂꯛꯑꯒ ꯅꯪꯗꯤ ꯋꯥꯔꯕꯅꯤꯅ ꯑꯃꯨꯛ ꯄꯣꯊꯥꯈ꯭ꯔꯅꯤ. ꯑꯗꯨꯒ ꯏꯃꯥꯅ ꯑꯃꯨꯛ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯏꯗꯨꯗꯤ. ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯅꯠꯇꯦꯕ ꯅꯨꯄꯤ, ꯅꯪꯁꯤꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ. ꯐꯔꯦ, ꯑꯩ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒꯦꯀꯣ. ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯑꯁꯨꯌꯥꯝ ꯏꯁꯧ ꯇꯧꯔꯤꯁꯤꯕꯨ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯃꯥꯒꯤ ꯏꯁꯧ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯄꯥꯝ ꯆꯠꯂꯒꯦ ꯍꯥꯏꯔꯤ. ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯏꯃꯥ? ꯍꯦ ꯀꯇꯟ, ꯆꯠꯈꯤꯁꯅꯨ. ꯅꯪ ꯐꯥꯎꯕ ꯊꯥꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ, ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯊꯣꯡꯉꯒ ꯆꯥꯅꯤꯡꯗꯕꯁꯦ ꯃꯥꯁꯨ ꯑꯃꯨꯛ ꯊꯥꯛꯑꯦꯗꯅ. ꯅꯨꯡꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ. ꯑꯁ ꯏꯃꯥ, ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ, ꯀꯇꯟꯗꯨꯗꯤ ꯍꯥꯏꯅꯨꯕ. ꯑꯩꯅ ꯅꯣꯡꯃ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ. ꯈꯝꯕꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯏꯃꯨꯡꯗ ꯌꯧꯔꯕ ꯃꯇꯝꯗ ꯃꯃꯥꯗꯣ ꯈꯝꯕꯒꯤ ꯃꯆꯜꯅꯨꯄꯤꯒꯤꯗ ꯂꯩꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯃꯥꯗꯨ ꯆꯠꯅꯕ ꯊꯣꯛꯈꯤꯔꯝꯃꯤ. ꯏꯃꯥ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥ? ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯕ ꯏꯃꯥ? ꯆꯠꯂꯗꯕꯅꯤ ꯑꯩ. ꯑꯇꯟꯕ ꯅꯣꯏꯒꯅꯦ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ. ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ. ꯏꯃꯥ, ꯆꯠꯈꯤꯅꯣꯕ. ꯏꯃꯥ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯅ ꯀꯪꯗꯅ ꯁꯤꯕ ꯇꯥꯔꯤꯕ ꯏꯃꯥ. ꯅꯪ ꯆꯠꯈꯤꯅꯣꯕ ꯏꯃꯥ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯃꯃꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯈꯝꯕꯒꯤ ꯃꯃꯥꯁꯨ ꯁꯥꯎꯕꯗꯒꯤ ꯃꯆꯥꯁꯤꯡꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯃꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯈꯝꯕꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯏ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯨꯅ ꯆꯔꯥ ꯍꯦꯜꯂꯛꯄ. ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯡꯂꯤ. ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅꯅꯦ, ꯑꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯆꯥꯛꯁꯤꯗ ꯐꯥꯎꯕ ꯊꯣꯡꯉꯒ ꯄꯤꯖꯅꯤ ꯈꯪꯗꯕ, ꯑꯗꯨꯝ ꯂꯩꯕꯨꯡ ꯐꯝꯕ ꯌꯥꯎꯔꯒ ꯂꯩꯕ. ꯍꯣ ꯏꯃꯥ, ꯅꯆꯥ ꯋꯥꯔꯤꯗꯀꯣ. ꯇꯅ ꯇꯅ ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯛꯑꯝꯃꯤ. ꯆꯦꯡ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯀꯕꯣꯛꯂꯩ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯝꯕꯁꯨ ꯆꯪꯉꯛꯇꯨꯅ ꯀꯥꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤ. ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗ ꯀꯕꯣꯛꯂꯩꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ, ꯅꯨꯄꯤ, ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯤꯗꯦ? ꯍꯤꯞꯃꯟꯗꯅ ꯋꯥꯔꯕꯣ ꯅꯪꯕꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯝꯃꯤ. ꯅꯨꯄꯥ, ꯏꯃꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦꯀꯣ ꯆꯔꯥ ꯍꯦꯟꯕ? ꯁꯨꯔꯦ. ꯑꯩꯁꯨ ꯆꯥꯛꯇꯤ ꯂꯥꯝꯃꯤ. ꯑꯗꯨꯅ ꯅꯨꯄꯥ, ꯅꯪ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯄꯥꯝ ꯆꯠꯂꯅꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯅ ꯈꯝꯕꯕꯨ ꯅꯝꯗꯨꯅ ꯆꯥꯛ ꯊꯣꯡꯍꯜꯂꯝꯃꯤ. ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯤ 3 ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯀꯕꯣꯛꯂꯩꯁꯨ ꯇꯟꯕꯒꯤ ꯃꯊꯛꯇ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯈꯠꯅꯕꯗ ꯂꯩꯀꯥꯏꯒꯤ ꯀꯨꯝꯍꯩ ꯑꯣꯏꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯣꯠꯄꯅ ꯃꯤ ꯑꯃꯠꯇꯅ ꯃꯈꯣꯏꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ. ꯏꯆꯥ ꯃꯔꯤꯅꯤꯅ ꯇꯧꯔꯤꯁꯤꯅꯅꯦ ꯀꯩꯝꯇ ꯍꯦꯛ ꯀꯥꯟꯅꯗꯦ. ꯃꯣꯏꯅ ꯀꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯆꯥꯛ ꯆꯥꯕ, ꯁꯥꯟꯅꯕ ꯆꯠꯄꯁꯤ ꯈꯛꯇꯅꯤ. ꯃꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯟꯕꯅꯤ.
ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯐꯥꯎꯕ ꯁꯨꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯩꯅ ꯃꯔꯣꯜ ꯑꯃ ꯇꯟꯕꯅꯤ. ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦ. ꯆꯠꯄ ꯇꯟꯕꯒꯤ ꯂꯩꯔꯕꯅꯤ ꯑꯩ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯇꯟꯕ ꯈꯝꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯑꯔꯩꯕ ꯁꯝꯄꯇꯤ ꯌꯣꯟꯗꯨꯅ ꯆꯥꯕꯗ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ. ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯐꯝꯗꯨ ꯈꯛ ꯉꯥꯏꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯦ. ꯏꯃꯥ, ꯍꯣ ꯏꯃꯥ, ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯅꯥꯒ ꯄꯪꯉꯖꯥꯠꯂꯣ? ꯍꯣ ꯏꯃꯥ! ꯀꯩꯅꯣ ꯏꯕꯦꯝꯃ, ꯇꯞꯅ ꯀꯧꯔꯁꯨ ꯌꯥꯕ ꯑꯗꯨꯗ ꯑꯗꯨꯛ ꯂꯥꯛꯂꯛꯇꯅ ꯀꯧꯔꯤꯕ ꯑꯗꯨꯕꯣ? ꯏꯃꯥ, ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ. ꯅꯁꯨ ꯃꯔꯤꯗꯨꯁꯨ ꯀꯞꯄꯗ ꯌꯥꯍꯧꯗ꯭ꯔꯦ. ꯂꯥꯝꯃꯦ ꯂꯥꯝꯃꯦꯅ. ꯏꯃꯥ, ꯆꯦꯡ ꯈꯤꯇ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤ. ꯀꯕꯣꯛꯂꯩꯒꯤ ꯃꯕꯨꯡ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ. ꯃꯆꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ, ꯏꯆꯜ, ꯅꯈꯣꯏ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯆꯍꯤ ꯐꯅꯁꯨ ꯌꯥꯝꯃꯤ. ꯅꯣꯏꯕꯨ ꯑꯉꯥꯡꯁꯨ 4 ꯂꯩꯔꯦ. ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯏꯅ ꯀꯔꯤꯁꯨ ꯊꯥꯗꯔꯛꯑꯣꯏꯅꯦ. ꯑꯃꯗꯒꯤ ꯑꯃꯨꯛ ꯀꯣꯏꯅꯤ ꯅꯤꯔꯒ ꯆꯥꯕꯗꯨꯅꯅꯦ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯣ. ꯏꯁꯦꯟꯁꯨ ꯅꯪꯁꯨ. ꯏꯕꯨꯡ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯂꯧꯔꯣ ꯆꯦꯡꯗꯣ ꯏꯃꯥꯗꯒꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ. ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ. ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ? ꯆꯦꯡ ꯆꯔꯥ ꯈꯔ ꯅꯤꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯁꯨ ꯀꯞꯄꯝꯃꯤ. ꯀꯞꯅ, ꯏꯃꯥ, ꯆꯦꯡꯗꯨ ꯄꯤꯔꯛꯑꯣ. ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡꯒꯩ ꯑꯩ ꯅꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯗꯕ ꯌꯨꯝꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣꯅꯦ. ꯂꯩꯔꯝꯕ ꯅꯔꯜ ꯅꯊꯨꯝ ꯄꯨꯝꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯅꯕꯥꯅꯤꯅ ꯐꯝꯖꯥ ꯆꯥꯕꯗ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯣ ꯅꯕꯨꯡꯅ ꯇꯧꯍꯟꯅꯤꯡꯗꯗꯅ ꯉꯥꯡꯕꯅꯤꯅꯦ. ꯈꯪꯉꯦ, ꯌꯥꯔꯦ, ꯄꯤꯔꯛꯑꯣ ꯆꯠꯂꯒꯦ. ꯁꯣꯝꯗꯅ ꯈꯝꯕꯅ, ꯅꯃꯥꯗꯨꯅ ꯃꯄꯥꯝꯗ ꯆꯦꯡ ꯂꯧꯕ ꯆꯠꯈꯤꯕꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧ ꯂꯩꯔꯕꯖꯥꯠꯅꯣ? ꯆꯥꯛꯅꯒ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯤ. ꯑꯩꯗꯤꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯆꯠꯄꯗꯨꯁꯨ ꯇꯟꯃꯟꯗꯅ ꯇꯞꯅ ꯆꯠꯂꯝꯅꯦꯕ ꯑꯩ ꯈꯪꯉꯦꯕ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯕꯣꯛꯂꯩꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯁꯥꯎꯔꯤ ꯆꯪꯂꯛꯄꯗ ꯎꯕꯗ, ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯅꯪꯅ ꯑꯃꯨꯛ ꯄꯣꯝꯂꯒ ꯆꯪꯂꯛꯏꯗꯨꯅ? ꯅꯪꯕꯨ ꯅꯄꯥꯝꯗ ꯆꯦꯡ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯅꯨꯄꯥ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯟꯗꯨꯅ ꯁꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯤꯕ ꯆꯠꯃꯟꯗꯅ ꯏꯄꯥꯝꯗꯁꯨ ꯑꯩ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯍꯔꯥꯎꯅꯗ꯭ꯔꯦ. ꯅꯨꯄꯥ, ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅꯅꯦ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯝꯅ ꯁꯨꯕ ꯆꯠꯄꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ. ꯁꯨꯝ ꯐꯝꯗꯅ ꯂꯩꯕꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣꯕ? ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ. ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯌꯥꯝꯅ ꯄꯤꯖꯗꯦ. ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯏ. ꯏꯃꯥ, ꯄꯥꯕꯗꯤ ꯌꯥꯝ ꯆꯥꯎꯋꯦ. ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯤꯛꯏ ꯏꯃꯥ. ꯅꯣꯏꯅ ꯃꯔꯣꯜ ꯑꯃꯅꯦ, ꯂꯥꯝꯃꯦꯒ ꯆꯥꯒꯦꯒ. ꯑꯩꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯀꯣ. ꯏꯃꯥ, ꯑꯗꯨꯗꯤ ꯅꯪ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯍꯪꯉꯨ ꯅꯣꯏ ꯅꯄꯥꯁꯤꯗ ꯀꯩ ꯑꯣꯏꯗꯣꯏꯅꯣꯅ. ꯁꯣꯝꯗ ꯀꯕꯣꯛꯂꯩꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯀꯕꯣꯛꯂꯩꯒꯤ ꯃꯕꯨꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ. ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃꯅꯤ ꯄꯥꯜꯂꯤꯕꯁꯦ. ꯁꯨꯅꯤꯡꯗꯕ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ. ꯃꯥ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ. ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯤ. ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯣꯠꯅꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯁꯨꯔꯒ ꯆꯥꯔꯤꯕꯅꯤ. ꯈꯝꯕ ꯈꯣꯏꯒꯤ ꯏꯅꯦꯗꯨꯁꯨ ꯐꯈ꯭ꯔꯕ ꯏꯅꯦꯅꯤ. ꯏꯆꯜꯒ ꯏꯆꯜꯒꯅ ꯇꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯏꯅꯦꯗꯨꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯃꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯈ꯭ꯔꯦꯗꯅ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ, ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯅ ꯍꯪꯕ ꯆꯠꯄꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ. ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯅꯣꯏꯅ ꯋꯥꯔꯛꯍꯧꯗꯕꯗꯒꯤ ꯁꯣꯏꯕꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯁꯨ ꯁꯥꯎꯅ ꯐꯝꯃꯤ. ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯉꯥꯡꯖꯩ ꯇꯧꯈꯤꯕ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯑꯩ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯏꯕꯨꯡꯉꯣ, ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯨꯟꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗꯦ. ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯃꯥꯁꯨ. ꯐꯔꯦ ꯏꯃꯥ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯌꯨꯔꯣ. ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ. ꯍꯌꯦꯡꯁꯨ ꯊꯕꯛ ꯑꯃꯨꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤꯅ. ꯍꯣꯏ, ꯆꯪꯖꯔꯣ. ꯏꯃꯥ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯀꯥꯏꯗꯩ ꯆꯦꯡꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯉꯔꯥꯡꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯒꯤ ꯁꯥꯟꯅꯕꯗ ꯆꯥꯛ ꯂꯥꯝꯃꯛꯇꯅ ꯃꯃꯥꯡꯒꯤ ꯄꯨꯡꯆꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯨꯡꯊꯣꯜ ꯑꯃ ꯍꯨꯔꯥꯜꯂꯒ ꯆꯥꯏ. ꯑꯗꯨꯗ ꯃꯣꯏ ꯃꯃꯥꯅ ꯐꯨꯔꯛꯏ, ꯍꯨꯔꯥꯜꯂꯒ ꯆꯥꯏꯌꯦꯅ. ꯅꯃꯥꯅꯄꯥ ꯑꯇꯟꯕ ꯁꯨꯅꯤꯡꯗꯕꯗꯨꯅ ꯀꯔꯤꯁꯨ ꯄꯤꯖꯔꯝꯃꯣꯏ. ꯑꯗꯨꯒꯤ ꯃꯤꯉꯣꯜꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯍꯩꯗꯧꯔꯦ ꯍꯥꯏ. ꯀꯔꯤ? ꯃꯥꯒꯨꯝꯕꯅ ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ? ꯏꯃꯥ ꯇꯧꯒꯦ ꯈꯪꯅꯤ. ꯀꯕꯣꯛꯂꯩ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯔꯝꯗꯦ. ꯃꯍꯥꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯃꯄꯥꯝꯗꯒꯤ ꯃꯄꯨꯅ ꯉꯥꯡꯉꯛꯄ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯕꯣꯛꯂꯩ
ꯌꯥꯍꯧꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯁꯤꯡꯅ ꯍꯧꯒꯠꯂꯛꯄꯗ, "ꯏꯃꯥ, ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣ? ꯃꯤꯒꯤ ꯃꯌꯨꯝ ꯃꯥꯜꯂꯤ, ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯕꯣ ꯏꯃꯥ." "ꯅꯨꯡꯇꯤꯒꯤ ꯏꯃꯥꯅ ꯏꯆꯥꯁꯤꯡꯕꯨ ꯐꯖꯕ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯄꯥꯕ ꯍꯧꯗꯣꯛꯎꯒꯦ, ꯌꯨꯝ ꯐꯖꯕꯁꯦ ꯌꯦꯡꯍꯟꯁꯦꯕ, ꯀꯣ ꯏꯃꯥ?" "ꯍꯣꯏ ꯍꯣꯏ, ꯍꯧꯗꯣꯛꯎꯔꯣ." "ꯄꯥꯕ, ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯍꯧꯔꯦ. ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ, ꯄꯥꯕ, ꯁꯦ ꯍꯧꯒꯠꯂꯣꯕ." ꯈꯝꯕ ꯇꯅ ꯇꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯝꯃꯤꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ "ꯅꯨꯄꯤ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ?" "ꯃꯪ ꯅꯠꯇꯤꯌꯦ ꯅꯨꯄꯥ, ꯇꯥꯏꯕꯪꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯇꯟꯕꯅ ꯏꯁꯥꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯔꯣꯏ. ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯊꯕꯛꯁꯨ ꯇꯧꯔꯔꯣꯏ. ꯅꯨꯄꯥ, ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯔꯣꯕ. ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯊꯝꯃꯁꯤꯕ." ꯈꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯑꯝꯃꯤ꯫ "ꯅꯨꯄꯤ, ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯏꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ. ꯅꯪ ꯑꯃꯗꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯔꯥ ꯍꯦꯜꯍꯜꯂꯔꯣꯏ. ꯏꯃꯥꯕꯨꯁꯨ ꯂꯧꯔꯨꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯕꯣꯛꯂꯩ ꯌꯥꯍꯧꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯈꯝꯕꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯆꯥꯎꯕꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯊꯕꯛ ꯁꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ "ꯏꯕꯥꯏ, ꯑꯩ ꯁꯤꯗꯧꯔꯦ. ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯁꯤꯕꯣ? ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨꯕ ꯉꯝꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯏꯕꯥꯏ." "ꯈꯝꯕ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨꯅꯦ ꯅꯪꯕꯣ. ꯋꯥꯗꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯅꯨꯡꯉꯥꯏꯕ ꯌꯥꯗꯕꯅꯤꯀꯣ." ꯈꯝꯕꯒꯤ ꯋꯥꯈꯜꯗ, "ꯍꯣꯏꯗ, ꯑꯩꯁꯨ ꯅꯨꯄꯥꯅꯤ. ꯏꯕꯥꯏꯒ ꯑꯩꯒ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯏꯁꯥ ꯐꯕꯁꯨ ꯑꯩꯅ ꯙꯃꯥ ꯑꯃ ꯍꯦꯜꯂꯤꯕ. ꯐꯝꯖꯥ ꯆꯥꯗꯅ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯍꯤꯡꯉꯛꯑꯕꯅꯤꯅ ꯀꯔꯤꯃꯠꯇ ꯉꯝꯗꯕꯅꯤ. ꯐꯔꯦ, ꯑꯩꯁꯨ ꯏꯕꯥꯏꯒꯨꯝꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ." ꯁꯣꯝꯗ ꯀꯕꯣꯛꯂꯩ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯅ, "ꯃꯈꯣꯏ ꯃꯄꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" "ꯀꯩꯗꯧꯔꯦ ꯃꯃꯥ, ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯏꯗꯨꯅ?" "ꯃꯄꯥ, ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯅꯨꯄꯥꯒꯗꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯈꯝꯕꯗꯣ ꯅꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯁꯨꯕ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯒ ꯆꯠꯈ꯭ꯔꯦ. ꯅꯌꯥꯅꯨꯄꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛꯂꯩꯁꯨ ꯅꯣꯡꯃꯒꯤ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯔꯝꯃꯤꯕꯅꯤꯅꯦ." "ꯅꯨꯡꯉꯥꯏꯔꯦꯗ ꯃꯃꯥ. ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯁꯦ?" ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯄꯨꯟꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯈꯝꯕꯒꯤ ꯑꯍꯥꯟꯕ ꯄꯩꯁꯥ ꯐꯪꯕ ꯅꯨꯃꯤꯠꯅꯤ꯫ ꯈꯝꯕ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ "ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣ ꯅꯨꯄꯤ!" ꯈꯝꯕꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯧꯗꯤ ꯂꯩꯇꯦꯅꯦ. ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯏꯃꯥ?" "ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯂꯝꯅꯤ. ꯊꯣꯏꯅꯨꯒꯤ ꯐꯤꯁꯥꯀꯣꯜ ꯑꯃ ꯍꯥꯡꯗꯨꯅꯅꯦ ꯁꯥꯕꯤꯅꯕ ꯂꯩꯇꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯏꯃꯧꯅ ꯃꯥ ꯁꯥꯔꯁꯨ ꯁꯥꯒꯦ ꯍꯥꯏꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ." "ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯁꯦ ꯁꯦꯝꯗꯣꯛꯈꯤꯒꯦ. ꯅꯨꯃꯤꯗꯥꯡꯗꯤ ꯉꯥꯁꯦ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯔꯁꯤ." ꯃꯆꯥꯁꯤꯡꯁꯨ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ "ꯑꯌꯥ, ꯄꯥꯕꯅ ꯁꯦꯝꯃꯤꯗꯨꯕꯣ ꯉꯥꯔꯣ? ꯄꯥꯕ, ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯔꯣ?" "ꯏꯆꯥꯁꯤꯡ ꯍꯜꯂꯛꯑꯦꯗꯅ, ꯃꯥꯅꯤ. ꯉꯁꯤꯗꯤ ꯄꯥꯕꯅ ꯏꯆꯥꯁꯤꯡꯕꯨ ꯍꯥꯎꯅ ꯄꯦꯟꯅ ꯉꯥꯁꯦ ꯄꯤꯖꯒꯦꯗꯅ ꯂꯩꯔꯛꯏꯕꯅꯤꯅꯦ." "ꯍꯣꯏ ꯄꯥꯕ, ꯆꯥꯛ ꯃꯌꯥꯝ ꯆꯥꯕꯤ ꯇꯥꯟꯅꯁꯤꯀꯣ ꯍꯣꯔꯦꯟꯗꯤ." "ꯍꯣꯏ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯕꯣꯛꯂꯩꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯈꯝꯕꯅ ꯎꯔꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯍꯜꯂꯛꯑꯕ꯭ꯔꯣ?" "ꯍꯣꯏ ꯅꯨꯄꯥ, ꯍꯜꯂꯛꯑꯦ. ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯊꯣꯏꯅꯨꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯍꯥꯡꯗꯨꯅ ꯂꯩ ꯍꯥꯏ. ꯑꯩꯅ ꯁꯥꯔꯒꯦ ꯍꯥꯏꯅꯔꯨꯕꯅꯤ, ꯌꯥꯔꯛꯏ. ꯍꯌꯦꯡꯗꯒꯤꯗꯤ ꯁꯥꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯕ ꯌꯥꯔꯅꯤ ꯍꯥꯏꯔꯦ ꯃꯄꯥ." "ꯐꯔꯦ ꯑꯗꯨꯗꯤ. ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯈꯨꯠꯁꯨꯃꯜꯁꯨ ꯐꯪꯂꯛꯏ. ꯉꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯂꯩꯔꯛꯑꯕꯅꯤ. ꯑꯔꯦꯝꯕꯁꯤꯅ ꯅꯪꯒꯤ ꯐꯤ ꯁꯥꯕꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯅꯕ ꯊꯝꯂꯣꯀꯣ." "ꯅꯨꯄꯥ, ꯅꯪꯕꯨ ꯄꯩꯁꯥ ꯐꯪꯂꯦ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ. ꯑꯩꯒꯤ ꯅꯨꯄꯥ ꯑꯇꯟꯕꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯆꯥꯗꯧꯔꯕ ꯉꯁꯤꯗꯤ." "ꯏꯍꯦ ꯅꯨꯄꯤ, ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ. ꯑꯇꯟꯕ ꯍꯥꯏꯗꯣ ꯍꯥꯏꯅꯨꯅꯦ." ꯍꯥꯏꯖꯔꯔꯣꯏ. ꯑꯩꯒꯤ ꯅꯨꯄꯥ ꯑꯇꯟꯕ." "ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ." ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯉꯥꯗꯨ ꯊꯣꯡꯗꯨꯅ ꯈꯝꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯈꯝꯕ, ꯀꯕꯣꯛꯂꯩ,
ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯍꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯕꯣꯛꯂꯩꯁꯨ ꯐꯤꯁꯥꯀꯣꯜ ꯑꯗꯨ ꯂꯧꯔꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯁꯥꯕ ꯐꯤꯗꯣ ꯃꯈꯨꯠ ꯅꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯅꯕꯅ ꯀꯅꯥꯅꯁꯨ ꯂꯩꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯂꯩꯕ ꯅꯠꯇꯅ ꯀꯕꯣꯛꯂꯩ ꯊꯋꯥꯏ ꯋꯥꯅ "ꯑꯩꯅ ꯁꯥꯕ ꯐꯤ ꯃꯌꯥꯝꯁꯦ ꯃꯤꯅ ꯂꯩꯗ꯭ꯔꯕꯅꯤꯅ ꯊꯝꯐꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯄꯨꯝꯕꯁꯨ ꯐꯤ ꯁꯥꯕꯗ ꯊꯥꯗꯕꯗ ꯑꯃꯠꯇꯁꯨ ꯇꯨꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ"꯫ ꯃꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯕꯣꯛ ꯄꯤꯁꯛ ꯍꯥꯏꯅ ꯀꯧꯅꯕ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ ꯀꯕꯣꯛꯂꯩ, ꯏꯁꯨꯅ ꯁꯥꯔꯤꯕ ꯐꯤꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯤ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕꯅ ꯑꯅꯝꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯏꯁꯨꯒꯤ ꯐꯤꯗꯣ ꯂꯩꯕꯤꯗ꯭ꯔꯦ꯫ ꯏꯕꯣꯛ ꯋꯥ ꯍꯥꯏꯒꯦ, ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯐꯤꯁꯤꯡ ꯑꯁꯦ ꯄꯨꯊꯣꯛꯇꯨꯅ ꯌꯣꯜꯂꯨ꯫ ꯌꯨꯝꯊꯪꯅꯕ ꯈꯨꯜꯁꯤꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯄꯣꯠ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯄꯅꯤꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯍꯣꯏ ꯑꯕꯣꯛ, ꯅꯁꯨꯁꯨ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯁꯨ ꯅꯨꯄꯥꯒꯁꯨ ꯏꯃꯥꯒꯁꯨ ꯑꯃꯨꯛꯇ ꯈꯟꯅꯖꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ "ꯅꯨꯄꯥ, ꯑꯩꯅ ꯁꯥꯕ ꯐꯤꯁꯦ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯂꯩꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯕꯣꯛ ꯄꯤꯁꯛꯅꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯜꯂꯨ꯫ ꯃꯗꯨꯗ ꯌꯣꯜꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯠꯀꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯅꯦꯝꯕꯣꯛꯇꯁꯨ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥꯒꯤꯗꯤ ꯅꯈꯣꯏꯅ ꯐꯩ ꯈꯟꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ꯫ ꯏꯄꯥꯡꯒꯜ ꯁꯣꯜꯂꯦ꯫ ꯏꯃꯥꯅ ꯀꯟꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯕꯗꯤ ꯏꯃꯥ ꯊꯣꯛꯇꯨꯅ ꯌꯣꯜꯂꯝꯒꯗꯕꯅꯤ꯫ ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯅꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯗꯧꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ"꯫ ꯈꯝꯕꯒꯤ ꯃꯃꯥꯗꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯅ ꯀꯩꯊꯦꯜ ꯃꯆꯥ ꯇꯥꯟꯅ ꯊꯣꯛꯑꯒ ꯐꯤ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯇꯟꯗꯕ꯭ꯔꯅꯦ"? "ꯇꯟꯗꯦ ꯀꯩꯁꯨ, ꯑꯩ ꯌꯣꯜꯂꯨꯒꯦꯀꯣ ꯅꯨꯄꯥ"꯫ "ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯌꯣꯜꯂꯨꯔꯣ"꯫ ꯀꯕꯣꯛꯂꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯛꯇꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯌꯥꯎꯅ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯁꯨ ꯂꯥꯡꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯗꯨꯅ ꯅꯥꯟꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯣꯏꯁꯅꯥꯅ "ꯏꯅꯥꯏꯁꯥ, ꯑꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯥꯏ ꯊꯪꯅ ꯐꯤ ꯃꯌꯥꯝ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ"꯫ "ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯣꯏꯁꯅꯥꯗꯤ ꯀꯕꯣꯛꯂꯩꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯁꯦꯜ ꯃꯌꯥꯝ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯆꯨ ꯃꯈꯜ ꯁꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯇ ꯐꯤ ꯌꯥꯝꯅ ꯁꯤꯠꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗꯒꯤ ꯃꯤꯁꯤꯡꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯛꯇꯨꯅ ꯀꯕꯣꯛꯂꯩꯅ ꯁꯥꯕ ꯐꯤꯁꯤꯡ ꯑꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯐꯤ ꯁꯥꯔꯝꯃꯤ꯫ ꯈꯝꯕꯁꯨ ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯆꯠꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯤ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯆꯥꯅꯨꯄꯤꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯌꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒ ꯂꯥꯛꯑꯦ"꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ "ꯏꯁꯨꯁꯤꯡꯕꯨ ꯁꯥꯟꯅꯔꯝꯃꯤꯔꯣ"? "ꯍꯣꯏ ꯕꯨꯕꯣꯛ, ꯁꯥꯟꯅꯔꯝꯃꯤꯅꯦ꯫ ꯑꯗꯣ ꯕꯨꯕꯣꯛ, ꯄꯨꯄꯨ ꯅꯕꯥꯅꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯄ꯭ꯔꯣ"? "ꯀꯩꯒꯤ ꯂꯩꯔꯛꯇꯅꯤ, ꯏꯁꯨꯁꯤꯡꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯏꯃꯥ, ꯄꯥꯕ ꯂꯥꯛꯄꯤꯔꯤ. ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯏꯃꯥ, ꯀꯣ ꯄꯥꯕ"꯫ "ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯏꯆꯥꯒꯤꯗ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯈꯝꯕꯗꯤ ꯎꯗꯦꯅ, ꯀꯥꯏꯗ ꯆꯠꯈꯤ"? "ꯄꯥꯕ, ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯉꯥꯃꯤ ꯃꯌꯥꯝ ꯑꯃ ꯉꯥ ꯐꯥꯅꯩ ꯍꯥꯏꯗꯨꯅ ꯐꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯌꯦ, ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯄꯥꯕ"꯫ "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ". "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯇꯟꯕꯤ ꯀꯕꯣꯛꯂꯩꯗꯨꯅꯤꯀꯣ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯏꯃꯥ ꯁꯤꯔꯁꯨ ꯄꯦꯜꯂꯦ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯁꯨ ꯃꯔꯤꯒ ꯁꯥꯟꯅꯔꯤ꯫ ꯀꯕꯣꯛꯂꯩꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯈꯝꯕꯅ ꯆꯥꯛ ꯊꯣꯡꯐꯝꯗ ꯐꯝꯂꯤ꯫
नुपा हौजिक्ति अखोय हानगुमना तंद्रेको तंद्रे नुपी इबानी न तंदुना सुनिंगदुना मांगहनखिबा मतमसिंगदो हौजिक्तदा पामुरे करिसु खंगजदबा इचासिंगबुसु अखोयना तनबना मरम ओइरगा चाबा मसेत सेतपा मसेत तौदुना थमरे अदुबो हौजिक्ति मखोइसु मयामगुमना चाबा सेतपदी मनिंग थुंगनबा ngamjari असुमना कबोगलै अमदि खंबा नुंगाइना पानखि